Kangleipak Students Teachers IMPHAL channel asibu yengbiriba khudingmak ngangkham Premeshwarna ikai khumnaba uchari ngasi nainagadaba asi classes ki Manipuri lol nainaba habigi matangdani Khong-Jom Numit haiba para adugini ahanba latamdagi lamai taruktani list 9 class 6 Manipuri Khong-Jom Numit text page 6 lol nainaba Grammar aduga mitilonda lonchat lon hairagasu khangnai Waahei haibasi wa ngangbada amasung ibada sizinaba wahanthok leiba lolgi machak ni khudam ko angang sam sa laida nga mathakta piriba ko angang samda sa laida nga asina singba asi wahai amamamni wahai khara punsinarga wahai pareng simi khudam kokta angang ama kapli haibasisu wahai pareng amani sam sa ama phare lai ngaton ahoba nga ni mathakta piriba sing asi wahai pareng ngaktani thabak tauba khangnaba wahai ama yauraga kanana thabak adu taubano haiba adusu yauraga mapung phaba wahanthok phongdolabadi wahai pareng haibadi English ta sentence koi haibadi wahai pareng haibasi ai sentence habsi karino haibada wahai kharana punsilaga kanana thabak tau adu taubuno haibadu phongdokpa amadi thabak tauriba aikona thabak tawi haiba khangalaba adi kari tawi haiba khangalaba habi thabak tauba ama yaurba aduga kanana taubuno haibatu khangalaba aduga wahai sabun aduna mapung phaba wahanthok phongtoklabadi madu wahai pareng khawi English ta hairga sentence khawi khudam oina makhagi sing asi yengsi ko mahak cha sam mahak chak sai mathaki koki mahak cha haiba asida wahai ani yaui mahak haiba asigi maramda hainingba wadi phongdokte haibadi hainingba mapung phaba wadi phongdokte haibadi karino haiba matamda mahak cha haiba sidaida mana haininglibdo karino haiba phongdokteba mahak haibadi yaure kanana thabuk tawdeino aduga sakti haire saktu karino haibududi ma phongdokte chadeira thamdeira haibudi phongdokte haibudi mapung phadeba misigi wahai parengse aduna wahai pareng kौde mathangda aduga samgi mahak sak chai haiba sidadi mahakna tauba thaba ado mapung phana phongdokpa maramna wahanthok mapung phare aduna masi wahai ahum yauba wahai pareng ama ni maramasina akon bagi sam hairiba sida piriba wahai pareng asidi mahak sak chai haiba matamda thabak tawgadoriba ai chabagi thabak tawgadoriba du mahakni mahakna kari tawi haibadu chai haibasi fajana phongtoi maramaduna mahak chak chai haibasida thabak tawbusu yauraba kari tawgadabanu haibadusu phongdoklaba asigumba mapung phaba wahai sabun asibu aikoina wahai pareng haina kawi matang asida ngasigi oinadi Khong-Jom Numit hairiba classes ki Manipuri gi ahanba latamgi
लोल नैनबगी मतंगदा हाइदि लोनचत लोन इंग्लिश हार ग्रामर नैनबगी मतंगदा लोइजरे चैनल असिगी ममी कांगलेपाक स्टूडेंट टीचर इम्फाल कवी चैनल असु येंगबिरब खुदिमा ngam प्रेमेशोरना इकाई खुमनब उचरी चैनल असिदा अवार अपा कया यारुबदी हाबिनिंगबा कया यारुगदी क्लास 6 तमलिबा छात्र छात्री सिंह अमदि मखोगी ममा मपा सिंह अवार अपा कया हाबिरु मथंगी अपलोड तौबदा सेमदोक जगे मथंगी अपलोड तौब मतमदा अइखोय पुनामु उनमिनसी